ꯌꯨ ꯁꯨꯡꯕꯒꯤ ꯃꯑꯣꯡ ꯌꯦꯡꯂꯨꯅꯕ MLA ꯈꯔ ꯒꯣꯋꯥꯗ ꯊꯥꯗꯧꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯂꯤꯕ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯗꯨꯅ ꯑꯐꯕ ꯃꯈꯜꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯅꯕ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤꯒꯤ MLA ꯈꯔ ꯒꯣꯋꯥꯗ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯈꯠꯂꯤꯕ ꯌꯨ ꯁꯨꯡꯕꯒꯤ ꯃꯑꯣꯡꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯆꯠꯂꯨꯒꯗꯧꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯆꯤꯌꯥꯔ ꯂꯧꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ MLAꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯗ MLA T.S. ꯁ꯭ꯌꯥꯝꯀꯨꯃꯥꯔ, ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ S. ꯔꯟꯖꯟ ꯑꯃꯁꯨꯡ L. ꯁꯨꯁꯤꯟꯗ꯭ꯔꯕꯨ ꯁꯦꯞꯇꯦꯝꯕꯔ 8ꯇ ꯒꯣꯋꯥꯗ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯈꯠꯂꯤꯕ ꯂꯣꯀꯦꯜ ꯌꯨ ꯁꯨꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯨꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯕꯁꯨ ꯌꯨ ꯃꯔꯥꯡ ꯀꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯪꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥ ꯌꯨ ꯊꯛꯄꯗꯒꯤ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁꯅ ꯅꯥꯗꯨꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯂꯩꯉꯥꯛꯅ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯒ ꯌꯨ ꯁꯨꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯂꯤꯕ ꯌꯨ ꯑꯁꯤ ꯂꯤꯒꯦꯂꯥꯏꯖ ꯇꯧꯗꯨꯅ ꯑꯌꯥꯕ ꯄꯤꯔꯒ ꯁꯨꯡꯍꯜꯂꯕ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯌꯣꯜꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯅ ꯊꯥꯗꯣꯛꯂꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯨꯔꯤꯖꯝꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯀꯌꯥ ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯝꯀꯣꯏꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯁꯨꯡꯖꯕ ꯌꯨ ꯒ꯭ꯂꯥꯁ ꯑꯃꯗ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯑꯃ ꯍꯥꯞꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯟꯅꯕ ꯃꯈꯣꯏꯒꯤꯁꯨ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕ ꯂꯩꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯌꯨ ꯑꯁꯤ ꯍꯥꯎꯁꯇ ꯋꯥꯔꯦꯞ ꯂꯧꯗ꯭ꯔꯕꯁꯨ ꯂꯩꯉꯥꯛꯅ ꯌꯥꯊꯪ ꯑꯃꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯤꯒꯦꯂꯥꯏꯖ ꯇꯧꯍꯜꯂꯒ ꯌꯨꯁꯤꯡ ꯁꯨꯡꯍꯟꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯀꯛꯅꯕ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯌꯨ ꯁꯨꯡꯍꯜꯂꯒ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫